Organized by Poirei Lemarol Mairapaibi Apunba Manipur Amade, All Manipur Women's Voluntary Association Anina Sinduna, Child and Women in Present Conflict in Manipur Haiba Sida, Nong Magyoiba Kananay Nabagi Thoram Ama Iboyay Masumang Lila Sanglenda Pangtokre. Thoromaduda session ani thokna khaidoktuna kananay naki ahanba session da status of women during British period in Manipur haiba sida MUG History Department ke retired professor and Joy Kumar Manipuri women in the post annexation period ki matangda DM University ke assistant professor Dr. Noni Arambam role of the Manipuri women when emerging different political aspiration after 1950s in Manipur haiba sida IGNTU ke assistant professor Dr. Homen Thangjam Wangang Loising Oike Moderator Oina Social Scientist Dr. Dhanabela Shamsu Sarukyake. Ani Suba session da Women Response to the Present Crisis Haiba Sida GP Women College ki Assistant Professor Dr. Indra Kumar Konthauzam. What role to be taken in case of extraction of mineral resources in Manipur Haiba Sida columnist Laurembam Oren Kumar. Violation of women and child rights in the present crisis in Manipur Haiba Sida retired district and session judge ki A. Nautuneshwari Amade, Women and Political Economic Space in the Post-Crisis Period of Manipur Haiba Sidana, MUG Economic Department ke Professor Dr. Chinglen Maisnam Wangangloi Oike. Moderator Oina DMUG Vice Chancellor Dr. N. Ras Mohan Sarukya ke, Khana Naina Baduka Mari Lenina Amawawagi President Y. Kunjarani na Fongdorakpada, Hauzik Manipur da Oidiba Piba Masiki Matanga Akang Ahai Sing Kauduna Miampuna, Kangminadaba Yadaba Matang Amalakpa, Luinana, Oidiba Piba Masi Karino Haiba Kangdana, Aina Pamba Tabak Toram Singda, Chataduna Lairabadi, Tokli Bairangasi, Mayok Amada Chatkiba Yabaki Pibam Amada Laibadagi, Asigumba Kananainaba Toramasi Pang Topani, Puari Tanka Kayada, Manipur Asi Matamaduki, Maitei Sing Kanaduna Laki, Makoina Tamlamba, Kayasi, Tungi Miro Gidamak Kandana, Hoziksu, Kandabayade, India Langakna Lamdamasida divide and rule policy sanaduna Maitei Singna Loba Tauba Tabaktana Tingba Amadi Kuki Singna Tauba Tabaktana Free Thari Manipur Ning Khatamna Maromdom Langak Chana Lairamba Lamdam Amani Hauzik Lairiba Miam na Manipur Maromdom Ngakcharage Haibasi Punna Lauminaba Matautari Amaromda Su Chatnaduna Lairiba Kuki militant Singa India Langaka Wari Sanaba Matamda Karigidamak Manipur Langak Yauhandribano Su Sain Taunakiba Matamda Manipur Langak Yaudrabra Haiba Wangso Hanglake. Masida any solution no proper Haibase Masidi only India government Katana Masi solution propaganda India government honesty Ujimake. Transparency like the Bakadi, Kaidam Manipur, Akwagi, Bagis, Tang Taba Puchi, Malapane, Namoina Kali, Adubu, Masina Moi, Marsida, Kwagi, Bakla, social elementing, Kwagi, group of Masida, Amagama, Nusinada, Masin Bibasa, Masi, divided politicians, Chumba Taragadi, Karibu Chumba Taragadi, Madudi, that will not be a very wise policy on the part of the government of India, is Imasima, hiding it. Leba Kanbak and the question Nati. Masi question di nasagi dari government nasagi bagi constitutional provision khara lei akhoi parliament session ama session si tawbagi matam khara pi masigi session si ba tawu tagadi constitutional background ab lei gadori madugi question ba yana ba ai tawbrain khali taseng if they are really sincere enough sincere enough oriptage moina leiba sarkar asina yamna sincere enough oragadi matam chana mafam chana right from the very beginning yam ngaligadi hona session kauja harakre ana session sida punna kharaga madi assembly haibase assembly haibase democracy masjid mandir ni masigi mandir sida akhoi digi apamba miyam sigi apamba haina haina kanda masigi resolution se lon rakadu yeba masigi resolution se solo honra nom khadang phamba sida kari do phadribo aduna ai masigi policy am khak state government na assembly nom khak phamba haibase ai di masi yamna unfortunate oiba pot amani haina ai khali bardi masina public interest ai masina kasu akan mamunda afaba bungda ai porokadi ai lo Aina tongning ba pang tawda tawba satkada balamen na sataba akhoi issue si diverse tawkadra haibagi mi paiba du leibadagi su ayamba tawjabani aduga akhoi na khange puari gi tangka kayada iramdam Manipur ase maitai haiba furup asina iramdam si gandana lai aduna adugumlaba akhoi gi layoi kharba ipa ipu sing aduna kan thambiram ni ba iramdam Manipur sa ngasigi lehori ba mirol aikhoina kandaba yade aduna aikhoi Hojik Lairiba Manipur sa Saisija Akoi Nupi Singina, low Bayaba Todangju, low than a lie, low to Loki Gani, Adona Akoi, Iramda Manipur sa Akoigi Maromdom Langakjaba
ꯅꯤꯡꯈꯥ ꯇꯝꯕ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯩꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯅ ꯂꯩꯖꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯥꯎꯃꯤꯟꯅꯕ ꯆꯪꯉꯤ ꯂꯥꯎꯖꯨ ꯂꯥꯎꯒꯅꯤ